Hello everyone. Welcome back to our channel. kuirabay matungda uze koi kuire ko samina si namdaba adu masidi samina si mayam manga Chada kuy chak lam. Sai tani. adu mathen je hayar ke mathen koi na thong mathen je
ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡꯒꯨꯝꯕꯒꯤ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯣꯏ ꯌꯦꯡꯉꯦ ꯑꯗꯨ ꯃꯃꯥꯡꯗ ꯊꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥ ꯉꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯔ ꯆꯥꯕꯗ ꯍꯣꯏ khá là rào ra tôi một quỷ này. ꯑꯗꯨꯗꯩ ꯑꯩꯈꯣꯏꯅ ꯃꯣꯃꯣ ꯑꯗꯨꯗꯩ ꯆꯥꯛꯍꯥꯎꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯥꯎꯒꯤ ꯆꯦꯡꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯄꯦꯟꯀꯦꯛ ꯍꯣ ꯃꯣꯃꯣ ꯍꯣ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯆꯥꯛꯍꯥꯎꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯀꯨꯏꯁꯜꯂꯛꯑꯦ ꯑꯃꯨꯛ ꯌꯦꯡꯉꯒ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔꯕꯨ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅꯤꯡꯉꯦ ꯍꯧꯖꯤꯛꯇꯤ ꯆꯥꯃꯟꯗꯅ ꯁꯨꯝ ꯑꯣꯜꯂꯦ ꯃꯥꯏ ꯐꯧꯔꯥꯕꯨ ꯄꯥꯛꯑꯦ ꯑꯗꯨꯗ ꯁꯨꯝ ꯆꯥꯕ ꯍꯦꯟꯃꯟꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯗꯤ ꯏꯪꯊꯝꯊꯥꯗ ꯆꯥꯛ ꯍꯦꯟꯅ ꯆꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯏꯪꯊꯝꯊꯥꯗꯅ ꯆꯥꯎ ꯌꯥꯗꯦ ꯀꯩꯒꯤ ꯏꯪꯃꯟꯗꯅ ꯑꯗꯨꯒ ꯀꯥꯂꯦꯟꯗꯅ ꯆꯥꯏ ꯑꯩꯈꯣꯏ ꯃꯥꯔꯤꯁꯦ ꯀꯥꯂꯦꯟꯗꯅ ꯍꯦꯟꯅ ꯆꯥꯛ ꯀꯩꯅꯣ ꯇꯧꯋꯦ ꯆꯪꯉꯤ ꯑꯗꯨꯒ ꯏꯪꯊꯝꯊꯥꯗꯤ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯍꯥꯏꯅꯤꯡꯕ ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯀꯩ ꯇꯧꯕ ꯈꯣꯠꯅꯣ ꯁꯖꯦꯁꯟ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯕꯤꯔꯝꯃꯣ ꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯧꯅ ꯂꯥꯛꯄ ꯅꯧꯅ ꯌꯦꯡꯕ ꯉꯁꯤꯗ ꯌꯦꯡꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗꯁꯨ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯅꯕ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯈꯜ ꯃꯈꯜ ꯌꯦꯡꯉꯣ ꯅꯣꯛꯅꯤꯡꯕꯒꯤ ꯆꯥꯕꯒꯤ ꯀꯣꯏ ꯆꯠꯄꯒꯤ ꯗꯦꯜꯂꯤꯒꯤ ꯑꯗꯨꯗ ꯑꯩꯅ ꯀꯣꯚꯔ ꯇꯧꯕ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯜ ꯃꯈꯜ ꯌꯥꯎꯕꯅꯦ ꯍꯩꯕ ꯁꯤꯡꯒꯔꯅꯒ ꯇꯥꯔꯗꯤ ꯐꯨ ꯂꯥꯛꯇꯣꯏꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯍꯣꯕꯤ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯁꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏ ꯈꯜꯂ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯁꯛꯆꯔꯤꯕ ꯏꯁꯩꯗꯣ ꯍꯩꯖꯩꯌꯦꯅ ꯁꯛꯄ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯋꯦ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕ ꯁꯛꯄꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯑꯗꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯁꯨ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ everyone take care bye